ngasi phong tungan tungan ba Manipuri se phong singdagi amasum thokiba thawdowa thok singdagi maruoibi I pauk sing khongo saraga Manipur top channel gi maikedi gi myamna thamjigi anbada UP da angang rape tawkiba masibagi dandi pikre Tourakpada da special judge prokso court Arvind Mishra na hokiba sai ni pan gi mamangda sai manga khakta ngai riba anga mabu rape tawraga hatkibagi maralda Mohat Hafiz Khan ko ba masibagi dandi pikre Special Judge asina court ki verdict adu lauthokladuna mara leiba mi asi sidri faw phangsi tawgadabna ki thawdo si hawkiba sai English singani ga taraga mari gi April mari da victim nupi masadu bu yokliba mapubokna Hassanganj police station da report ama tawrakhibani thawdo adu ga mari lainana police na satakiba investigation da court na sibagi dandi pikraba Muhammad Hafiz Khana ice cream ama pahenba okhi haiba khangbadagi mahakpu Faraga trail adu satharkhibani angang adu Mohat Hafiz Khan rape tawduna hatoraba matungda karimata khangzinadaba saraga thawdo thokpa numit adugi numidang imung manungi miyoi singa victim adu sinnaramkhibani thawdo aduga mari lainana police na sathakiba investigation accused asina masana maral yazukhiba galunana angang adu bohat pada sijinakiba I tairaba thang amasu sandal recover tawki hain phungdorakli Makasa Tharakpo na topa pom na Guwahati police na Manipur gi miyu ani dagi lupa crore samag kuntra rom gi belu oigada ba yamlaba drugs ng Hatkhre Guwahati police na ngarang numidang Meghalaya ga luana ba city gi sidai da leiba Sonapur da Manipur gi miyu ani dagi international market lupa crore samag kuntra gi belu oigada ba yamlaba drugs ng fare hari farab drugs ng adudi yaba tablet piece lakh 4.6 ice drug kg taragani thu amasum heroin kg 1.5 ni thawdo asigi mari lainana faraba singa duri Thobal district gi khangema mangi sai nifu humdoi amasum sagol sem mangnem jaw kawi hari Guwahati police ki maikedi gi haidi badi police station asina ngarang phaki badra asina khwairi gi hena saw padra ki case ni Assam police na reason aduda drug lalonba singi mayok sa tharakpo operation gi manung sana akhanaba paw phangbadagi ngarang nomidang Sonapur da leiba toll gate ta truck amadagi yamlaba drug singa du fogat khibani drug singa du Manipur dagi Assam na purakpo oigini haibigi thajba lai haidi hena pausna phungdorakli Makasa Tharakpo na topa paw mana custody dagi Nanthoktuna na bu Hotnarakpa rape case ki accused ama police na kaptuna Hatkhre minor nupi masa ama bu gang rape tawbada sawna Chennaba miyo ama custody dagi sien khina bu Hotnabada Assam police na kaptuna Hatkhre haina official ama investigation numita phungdokre official aduna makha taraduna thawdo adu investigation gi makha sathanaba crime thokpham maphamda laiba popo numiki numidang na prime accused pu puraba matung accused aduna ma ka loinariba police personnel sing the attack toroktuna cn khina bo Hotnabada police na nupa adu open fair tokibini adugo soklaba accused adu Guwahati Medical College Hospital GMCH ta pukatki adubo hospital gi maikedi gi siraga purakle hairaki hari GMCH ki superintendent Abhijit Sharma na phungdorakpada miyedu hospital da ahingi pung ama aduwaida purakhi amadi maki masada nongmai maru umari panbigi dakfam lairame haki Sharma na makha taraduna maagna mafam asida yaurakpadadi maki mihul amatta songlamdre asiba masadu mokta thamkhre amadi postmortem tawraba matung imung manung sinakragani haki police na phungdorakpada accused aduna attack tawrakpada nupi personnel anisu asu apan nangkiedubo makhoi khudong thiningai di oidre amasum accused adu victim nupi masadu gi mamana March nipana police ta complaint torakpagi matungina Kamrup district ki Dampur area dagi leba popo numita fakhibani sai taraga manga khakta ngai ri nupi masadu bu Guwahati gi hotel amada nupa manga na gang rape sathakibani amadi makhoi gi manung da miyeni na nupi masadu bu phubi khibani haina police na ki nupi masadu gi mamana thangalakpa complaint gi matungina mara lairaba manga gi manung da anina nupi masadu bu February taraga tarukta phamlanaraba matung thawong adu bu video namduna thawdo adu bu kana amata da haidoktana ba kihalaki miye ani duna February taraga mapanda namkiba video muthatke haiduna nupi masadu bu hotel da kauduna unaraba matung makhoi anina atoppa singa loinena nupi masadu bu namja namthiki hairi Police na makatana mara lairaba singbu fana thibu humagi thapak sathari panba yaba district minister Himanta Biswa Sharma na mamangsai gi me taradi gi office hek pairakpadi gi police ki encounter da miyoi kuntraga mapan laikidre amadi marfuga mapan aso apan hankrabane Sharma na laiba popo numita assembly da state asida crime rate hanthare haina phongdokpa laikhrabane haina su paus na palakli Makasa Tharakpo na topa paw khrana Ukraine gi lan marakta Russia da maru eba drug maker sing thabak lepnare Ukraine da landaba hokiba matung da US France Germany Switzerland amasum UK gi company sing yauna maru eba drug maker kyan Russia da non essential hidak langthak sing export to lepkhre
तैगुम सुम कंपनी सिंग अदुना थवाई कनबद सिजनब मरुबी हिदाक लांगथक सिंगदी मखाताना सप्लाई तौरी हाइरी फाइनेंशियल टाइम्स की रिपोर्ट मतुंगिना इलिलिलिना हाइरी मदुदी कंपनी असिना erectile dysfunction layengbada sizinabada 46 kumba hidak sing export tawbo leblagani masiga loyena Russia da company sina sel thadaba atai promotional activity sing amadi anauba clinical sanging sing pakat pasu leblagani haina paus na fongdorakli makha satharak poina to paw man Russia na US president Joe Biden amasum atai top official sing da athingba kya thamkhre Russia na United States ki President Joe Biden amadi US administration ki atai top official gi mayokta athingba kya thamkhre agency ki report na hairi US na athingba kya Russia gi mayokta laukthokibagi laman khumbu na US President Joe Biden amasum atai top official kya Russia da sanglakpad athingba leiragani haina March taraga manga Russia gi foreign ministry na lauthokibani US Secretary of State Antony Blinken CIA gi Director William Burns amasum Defense Secretary Lloyd Austin amasum administration gi atai official amasum political figure taragi mayokta su Russia na thingba sing thamkre Russian foreign minister ki statement amada haikre maduri khongthang asi haujiki US administration asina lakholakli Russia bu ka hena tathibagi policy singi pakumoina lakholakpani February 23 da Ukraine landa khibidagi United States yauna laibak yana Russia gi mayokta athingba sing thamki khwaidagi nobo US ki athingba sing aduna Russian President Vladimir Putin gi power structure da yauriba ahenba individual sing da target tawi hanis paus na fongdorakli amaromda na top paw mana Russia Ukraine conflict peace talk maka sataki gani Ukrainian negotiator mari lenaba party singna watem na duna maratapa solution ma puthona bahona ringai marakta Russia Ukraine gi conflict yum sakasi numita su maka sathari haina Ukraine gi president gi advisor Mikhailo Podolyak na fongdokre advisor asi Russian singa wari sanari ba Ukraine gi delegation gi member amani Laiba Poponumita Podol Yakna tweet amada haki madudi hayeng soi khoina makhatana wari sanagani masikhra luba makhalgi negotiation process ni phibam kyada amaga tayona bo wafam singlei taigom sung compromise tawna ba yabagi mawong amaso ai khoina uba fangli wari sanaba leplinge manungda subgroup singna makhatana pandam phangna bo nagani Selaksida Kremlin gi statement amana hairi madudi Russian President Vladimir Putin amasum European Council gi President Charles Michel na leba poponumita phone gi khuthana Ukraine gi phibam gi matangna khanna nainaki lusing basing asina Ukraine hauzik Russia ga sathariba special military operation da leidiba tuwan miyeng sing amadi misam sing hondokna ba lakholiba thorang sing gi matangda araiba mot sing phongdokna kri hanisu paus na palakri President Putin na hauzik Russia masum Ukraine gi delegation singi marakta crisis adubu laikhai tana bu hona ribe sing kupna yengsin ki hainasu statement adu da panke loshilak poina to patin ma pawkhran Iran da mai gi kumai dumi taraga matoi sire samriga marfu ga taruk sokle Iran da sahar sanbe subi natragana mai gi kumai manungda mi taraga matoi sikre masum samriga marfu ga tarukna sokre haina Iranian state television gi report aman hairi sola basing adu gi manungda makhoi nifuga mapandi yam aruba phibam da laikhidabadagi mai sakraba makhong mukhut kakhat pataki mamangi sahi ga yengnabada mi sibam sum sopagi sang si sada nifuga tare hengalakpani haina Iran gi emergency organization gi spokesman Mostaba Khaledi na phongdoki Iran da anaubu sahi lakpa Nowruz ki mangoinana mai gi kumai si pangthokpani anaubu sahi sin lakliba tang kunga mathoidigi hobune dubo mai gi kumai si yamna ngana pangthoki mai gi kumai si da Iranian singna mai jau tharga madura songba miyamarakta bombula thaba tawri masi ariba sahi bidai piraga anaubu sahi oknabagi damak tawbani hairi hanisu paus na makhatana su palakli atopa pawkhrana Russian hackers na Zelensky surrender tawbagi paw thadokre Ukraine gi television channel Ukraine kungamari gi live news feed manungda Russian hackers in aran ma paw ma thajilaktuna Ukraine gi president Volodymyr Zelensky surrender tawre haina paw sindokre kudakta president na video ma thadoktuna Russian lanmi sing khulai thadokna bakhan khari yakna be hackers na asumna tawrakani habisi mamangdagi warning tawduna lakrabani masi nakli pawni Kanamata surrender tawgadaba laite maruana Ukrainian army na Russian army mai thiba piringai da kanamata surrender tawgadaba laite haina TV channel na phongdoki haina spouse na phongdorakli amaramda na Ukraine khudakta khulai kya darkar oidi Czech prime minister Poland amasum Slovenia gi leaders Singapore na Ukraine gi capital Kyiv ta satuna Ukraine gi president Volodymyr Zelensky ga unakiba Czech Republic ki prime minister Peter Fialana
लांदारक्लिब रशियन फोर्सेसका मायोकनबगी तंजा फंगनबगीदमक यूक्रेन खुदक्ता खुलाई कया दरकार ओइदि हेना फोंदोखरे हौजिक मतमसिदा यूक्रेन ख्वाइदिगी मरुइबा खुलाइगी सप्लाई दरकार ओइदि लेबा कयाना यारिबा मखै थुना मसुम मसिंग यामना खुलाई सप्लाई तबु दरकार ओइ हैना फियालाना फ्रक्ता हलकलबा मतुंगना फोंदोखि हैना सुपाउसिन मखाताना पलकली अदुगा हौजिकुइनदि म्याम पाउसि मतांगसे लुसिनजरगे मसुम पाथोक्सकिबले सोइकिबलान किबि यावर्स म्याम नंगा फिगिनि मसुम मतम योबा मरुइबि इ पाउसिंसु म्याम द लेप लेतना अपडेट पिजरके ना चैनल सिगी मेकेदिगी म्याम ना थमजरी एंड थैंक यू